Kunaida Honglakli Bapumba Afaba Maikaida on Toknana Honaba Matotai Hina Education Minister T.S. Radesham na Fongdokre. Cybercrime Police Station Atenba Matangi Manung the case Samaga Humbudra Nipan Lokat Cray Station Sigi Awat Pakaya Labana Masamasagi Garida Mi Faba Chatnari. Amadi Taruki Manung the Excise Department na Lupa Crore Ahum La Kuntra Hena Tax or Nakahan Mangam Cray Nasina Lupa La Kun Longi Yu Mai Takre. Kurumzari meeting tabiri basting bataram noksari pau sandok na pizari. Manipur ki cultural heritage ki matang da numit nini sathagadaba national level seminar amang asidagi MU ki court hall da haukre haukdokpagi thoramda Education Minister T.S. Radesham, Indira Gandhi Rashtriya Manav Sangraliya Bhopal ki director Professor Sarit Kumar Chaudhuri amadi MU ki Center for Southeast Asian Studies ki director Professor W. Nabakumar Saruk Yakhi Professor Nabakumar na Chokolak pagi matung inna hoziki matamda culture asi industry olak pagi phibam da leire masina lamdam asigi fazakraba nat ki tonganwa masak kaya manghalak pa yabagi phibam mayok nari Manipur gi tonganwa tongana taba nat amadi chanabi sing asi research tawduna thidokpada national gi thak ta kanaba fangduna lan oihogani haiki chief guest oina saruk yakiba T.S. Radesham na Malem laikoi pung asida ahongba leitaba posak amata leite culture haibasesu matamgi matung inna ahongba purakani adubu honglakli basing adu aphaba maikaida lokshin hauna bohona haudrabadi maduna tung koina mangjaba kya lakani information technology saukhalakpana culture da achauba chaifu piri masi khangna lam masida thabak tawriba singna section hauba matam oire haiki who have said change is the only permanent thing I think that is what I feel. Nothing is permanent on this universe, only the change. Nobody can stop change. So when we are talking about anything, culture, the outdated things we don't use. It may be our culture. We keep saying that we have every society have rich cultures. Manipur is very popular, very famous for its culture and sports. Anauba BJP Sarkar asana 100 days ki program gi manung sana Chief Minister N Birena chahi asigi June gi tang kun marida CID crime branch ki makha da hangdokhiba cyber crime police station hauzik fawda case sa maga humhudra nipan lokhatuna FIR kun manga panduna mioi mari fagat khre nakalama romda cyber crime police station ama oibagi leifam thokpa sing leitabana mathau tawriba sing da chawna khudong sadaba mayok nari hana CID office oiramba mafam adu da piklabaka macha ahumda cyber crime police station ki staff tara manga na mathau tawri puna staff ni fumapan leigadabada staff tara manga khakna thabak tawbana khudong sadaba kaya thengnari manpower khakta natana infrastructure gi awat pakaya su mayok nari mafam asida hauzik additional SP ama DSP ama inspector ama SI mari havildar ama constable ahum rifleman ani mapan shuba IRB gi nupi personnel ama mathau tawri Puna case sa maga humphudra nipan gi manung da case sa maga humphuma thoidi Facebook WhatsApp OTP sharing mobile mangba amadi mobile gi khuthang da ki hanbana chingbi case singni puna case sa maga humphudra nipan gi manung da case yankhai ni thoi close tawduna mobile phone kuntra ga mari recover tawba ngamkhre cyber crime police station na thengnari ba awat apakya gi matang da cyber crime police station gi DSP M John na ISTV news ta wafam kya thamlakli Cyber crimes anova police station oibaga cannot winina khoi sidai the infrastructure de kitang wali akhoi gi mi phaba satpa matam je dai da khoi gi isagi oiba gari amadi cano police man later winina khoi gi cano the vehicle da tawraga naina ga satpe khudong sa da ba ma du dagi police lockup malkhana later gi khudong sa da ba ma khoi mayonari adu khoi gi cano ta PSQ da khoi dom cano ta ga PSQ na zo thu ba matam da khoi gi police station ama sar gani haibe gi cano
मोगी प्रपोजल लागा मोइना लम के येंग बखोट अदुगुम बगी हौग्रे जे अदुगांदा cyber crimes is another technology or even in a way the another technology cannot over so there's a cyber forensic examination to another equipment may am darka like high level equipment may am the way PSQ na procure on every dong tamu yadugi cannot organda atubumatam the cannot organi high big with hazard lady Amaromda Yumnam Debzit Koba Mioi Amana Idul Juhaga Mari Lainana Mahaki Facebook account da Tagalaki Wafam Adugi Matanga Cyber Crime Unit ki Manung Sana Pakat Payaba Tabak Oiramdre Haina Fondoraki. Yumnam Debzit ki cannot obigi Adugi complain Mama Koba Yumnam Debzit Koba Facebook profile Amadigi Sina Tagale Habadigi Akoida organization Karana complain like Adubu Sigi ze Siang Yang di Hanama Section 66 AIT Act ama yorome so this is the offensive message na traganda koi communally hatred oiba yaba message sagumba thagat pajesi ge cannot organda IT Act Section 66 A ge matungina punishable oirame adubu sigi je misuse mayam na misuse to padagi 2015 da Supreme Court na sigi act se lokthokare strike down tokthokare sigi act se aduna IT Act sengna panbiya de sigi act se aduna atopa IPC Indian Penal Code ki egoina panga dubane aduna IT Act panbiya de nina koina cyber crime police station na sigi case lokhat pa nungai du man de na koina concern PS ta sat na ba noina koina lai direction pizagare Chahiye sigi April thadagi ngasi fawbada Excise Department State ki revenue da lupa crore ahum lakh kuntra listing humputaruk satret kuntra taret tax oina kahan bangam khre hairi wafam singasi lamphel pata leiba Excise headquarter da lupa lakh kun longi yu mai thabaga mari leinana DDO Agitation Fongdokhibani Fagalaba using adu tongan tongan ba Imphal area gi mafam singdagi police amasung Excise posting na fagalakibani ngasi mai thaduna manghan kiba using adugi manungda yungang case oina lishing ama hena yauki Agitation na Makhatana Excise Department khudong sadaba kaya mayuk narabasu mayai kaba chinjak thingnana ba akan ba mawong da thabak sangsinduna lakli ba General Gram Panchayat election asigi damak mayai kaba chinjak lakshinna bamyoi kunna saba special enforcement team semle team madu inspector anina luchingani ngarang dagi hongna drive sathaba hore haiki akoi panchayat ke election jigi matungina akoi special enforcement staff semjere masi hariba party si mi kunna sai inspector ani na litawi duga ate staff mayam mai sabne staff mayam enroll to tell the mi kunni hariba sing jina ngarang dagi akoi start over phaba case phaba ujagre lule na akoi yam thuna madu da phare posting do akoi mayam mang the press media me mang da mai thaduk jara maya public to so tok jara gani uji powding ngarang dai start tok ngari mina uji mai thari jida akoi yaudri Forest Minister T.S. Syam Kumar Nangasi Khudaki Oina Kangpokpi District Forest ki Makhada Leiba Kangla Tombi Forest Bid Officer Amadi Staff Singna Transit Pass Kaktaba Gari Kaya Chathal Lamba Thengnabadagi Officer Singi Mathakta Thabak Lokhatnaba Mari Leinaba Singda Khangan Khre Khudaki Oina Yengshinba Chatkhiba Khongchat Aduda Kangla Tombi Forest Office Fauduna Lakpa Gari Sing Check Tawbada Transit Pass Kaglak Taba Kaya Thengnaki Sekmaidagi Khurkhul Taba Lambidashu Pass Kaktana Forest Office Thairaga Chatlamba Gari Yama Minister na Thengnaki Kangchup Chingkhong ki Belzang Baptist Church Manakta Ayaba Yaudana Chinglaiba Kotlamba Gari Yama Thengnabadagi Ayaba Lauraga Kotnaba Pautak Piramki Khongchat Aduga Mari Leinana Minister Syam Kumarna Forest ki Revenue Mawong Tana Launanaba Sangsilapa Khongjanga Mari Leinana Check Post Ting Khudaki Oina Yengshinbagi Thabak September Tha Chumna Sathagani Masida Mathau Tauramdaba Officials Singi Mathakta Chap Chaba Thabak Lokhatkani Haiki Tadali visit Obakanda Ngang Handaki Tare Quay Amba Gari Miamsi royalty Pidna Nampuna put the Tower Pauta Suma Miam Hinaki like Paki plantation Toriba was it global warming laiba changes laiba aying sa Kankaiba Manipur department in priming as over Titan so the quick spread by mentioning the quay potential of your Mazam Lab activity Adana Kaumpi district Manunsan Laiba with forest bid office Kalatumbi BO and his subordinate staff koi algi matungi nang si immediate ma koi transfer thadwan Chahiye sigi ban mohasab ta thakiba u sing hauribra haina yengsinbagi thabak Forest Minister T.S. Syam Kumarna Bisnupur district ki Maibam lot paching dagi hokre Singa State Department na thakiba u sing fazana horamba thengnabada minister na apenba phangdokre u thakraga
hinghanna bo hotnabadagi hotnabagi hainabi muthatnaba handak thakiba using hobra haina yengsanbagi thabak haure u fazana hawannaba hotnabada officer singi fan logani haina minister na phongdoki hakanda thabdu loibna taba uji hawan madu forest department ki si pandam ne duna koi service checking ne duna atopa district mayam da koi loina ba koi ngasi dagi si hauraga isi kutima thagi u pambi singa do koi thina hore pandam checking loisa sakkan Hiyang thang tara haigi haibok chingdagi aina yadaba mongda laibak lokthok lamba mioi ama hiyang thang forest bid office ki staff singna fare fagalaba mioi asigi maming namoizam sure sahi nifumanga apokpa mera nongthongbam dagini fagalaba mioi CJM Imphal West ta puthokuna tha sigi tara mathoi fawba police remand pikre kunmari suba khongjom haisoi katpagi thoram ngasi khongjom war memorial trust na sinduna khongjom kheba chingkhong da leiba khongjom turel da pangthokre thoram madu da education minister TS Radeshyam trust ki president M Hemanta Manitron ki chairman Y Radeshyam MLA Indrajit Thobal ki DC Nabakishore amadi Manipur Pradesh BJP ki thomi kya saruk yakhi minister Radeshyam na phongdokhibada layoi khraba ipaipu singna mangzaram mangadu ngasi gi mirol na matam pumbada ngaktuna chatpa mathau tai haiki Maru wadi tarpo apoi sen koi ho katuna koi ahlan singda nasa nasu apoi lejari apoi nasi lejari basi na koi me amna kopira bana koi me amna kandira bani lejari bani haina ningsing jara tamo iseta kunjawa aduga loina na apoi tawoda basi apoi daite se maya ahlan thamira ba nungsiba amata raiwa amata wailemina amaba amaba ko achin tawaba so wakal khanba thamoi sawa minuchi sawa doi wakal lo apoi adum apoi loina thamjaraga ahlan singa thamira manipur se kai dana sinana thamjagi hai apoi adumai tapagadi apoi soidana abawa manipur ma sinawa adum manipur ma oigene thalajai Laibaki oiba wafam phongdokpada communal line da pushinbirakanu haina UCM gi president Johnson nangasi UCM nestenduna kekupata athaubi singi maphamda langban thagi haitha leithabagi thoramda paumui singda phongdokre mahakna makhata na haikibada Manipur gi apun magi saktam kaihanba yaroi haina UCM na leptuna lakli makhata na su lepkhigani masigi matangda Bharat Sarkar da sumayek sengna khangan khibal laikre Bharat Sarkar gi ngahak ki thausilna Manipur gi ngamkhai kaihanna honarakliba si UCM na chapchana thengnagani haiki maga sagona raga laiba asibumlaba senglaba mari ese akoi ngahaki oba political temperament kharada nioi kharana akoi khujil thoramda akoi masigi marakta mache makai tana ba khona ba se akoi yafam thokte leba ki wangang ba taragadi Imphal da ngang ba wafam duga Churachandpur ngang wafam duga chap mana ba tabani Manipur haiba wafam masida akoi punama akoi masida sida amat oina yaminagada buni masi nataba wafam amada mache makai da furup ki jati gi oragadi madu akoi na madu singna bani na logani chatharakliba suspension of operation amadi akoi gi leminari ba furup sing maraktagi tongan ba akoi gi furup ki oiba state na chimba demand to leiba sing ase akoi masini kum na humsing leminasi Manipur ki tamak to wangang ba mi amu kang amagi tamak to wangang bani hairagadi madu yan lanba adu mi ang oigani masi kana gumba kharana to biragadi madu thado bi phai akoi government of India na su hekta miyang yul si khangana ngahang haki makoi gi tangai pada ba adu yengla kan da thabak thoksil tawragadi leiba kang khong chai gani Amaromda ngasi UCM na pangthokhiba langban thagi haitha leithabagi thoramga mari leinana fishery department ka khusam naduna kekrupata tongan ba makhalgi nga macha lak anirom thadakre MDS ki sel lana seasonaki haina hanagi chief minister yauna mioi taruki mathakta Imphal police station na FIR lokhat khraba matungda Mantri Pukri da leiba hanagi MDS ki director Ningthem gi yum satkiba tang mari dagi hauna police na ngak senduna thizin bagi thabak satharakli hauzik fawada Ningthem gi yum dagi kari fangkhrabagi haiba police ki maikai dagi khangalakpa leitri amaromda hanagi chief minister Okram Ibobi Manipur High Court na PR bon oina lupa listing yankhai piraga anticipatory bail pikre hairi FIR da yauriba MDS ke administrative officer S Ranjit Kidi court na bail pikhidre hairi BJP Delhi North East team gi Linda Newmaina luchingba team amana Manipur Bhavan the chief minister N Biren ga unakre delegation team aduna handakta Mrs Mos
Encouraging Women of the Year listing ani tara tret ta khrabi mayang lambam dainaga su unakhi delegation team aduna Delhi da leiriba awang nungpok lamdam gi mioi singidama Naturotherapy health ke mama September gi tang kunithoi madi kunhumdoi da pangthok lagani haiba wafam thamki Chief Minister N Birena mayang lambam dainabu thagat pagaloina na Delhi da leiriba awang nungpok lamdam gi mioi singidama health ke mama pangthokani haiba sida Chief Minister N Birena thagat pa phungdokhi Delhi da leiriba awang nungpok lamdam gi mioi singbu akhanna ngak senana ba IPS thaki nodal officer matham lagani haina Chief Minister N Birena delegation team adu da thazaba thamki All Manipur Prerak Association na thadorok pachirol amana SLMA program gi makhada Prerak singi chahi ani henbagi pithoktana leiriba senfam gi matangda sarkar gi mari leinaba singna thosabidaba si association na condemn tawi hairi hayeng pangthokadoriba International Literacy Day numit association saruk yaroi hayeng September gi tang 9 gi ayuk pung 5 dagina numidang pung 3 phauba sarkar Sakshar Bharat Mission gi makhada thabak paikhatliba Chandel Senapati Tamenglong Thobal amadi Kakching district ta ban kogani haina lauthokhiba ahong ba leiroi haina association asina khanghalakli pawgi marakthana atenba brem tang laujari Ladies Fitness World Keshampat Junction Tidim Main Road Hakchang sengna fana thamba haibasi aikhoi nupi oibi su hojiki matamdadi yamna tangai fadaba mani 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Foreign countries sing the taubagumna, iramda masidasu, anoboina, world-class machines sizinaduna, eye testing facility fanghanjari. Leo, Lamlong Excellency Opticals, Kurai Lamlong Bazaar, Tinchit Road, Imphal East. Aisu mafamsida yengthokjari. Adumsu yengthokpiyo. Datsun gi nongna launch toraba yamna powerful oiraba gari Ready Go 1 liter Island Nissan da fangbiragani. Nasimak lakpiduna test drive tawbiraga gari asi comfort and convenience features in khangbiyu. Booking gi damak link sinbirau Island Nissan near Standard Robert Higher Secondary School Kanchipur. Akupamaro gi damak tizari pa phone number asda contact tawbirau. Ngasidi swara hajunge. Ture, loy ture. Kuri no tu tije. मुझे कर योग जाओ सीधी योशी का नहीं है मत्स्यकी योशी दी तता तिस्कोनी ने दुदी सनागी बहुत यंगन सिंबे अंदर अमुका न तराम नुकचरी मखातावा पाओ Veterinary na sinduna Imphal East posting taba field assistant amadi attendant singda sa sansing matau karam na layengani haibagi nongmagi oiba demonstration cum practical thoram Langol Thengu Chungjin de Leibanganu gi farm the pangthokre Tharomadu the joint director Dr. S Thoiba Dr. A Memsa Dr. Indira amadi Dr. Says Nisida Susargyaki Ipa kehum suba mapo kumon thoram ngasi palace compound leiba lamyan basanglen da pangthokre andro maring thel dagi salam tombagi loinabi akupi debina angang tarani thoi poktuna khwaidagi angang yamna pokpi mamagi mingthol pi duna ikai khumnabu utke khagempali huidrom laikai dagi huidrom dhiren gi loinabi surgini debi bu angang mapan poktuna macha fazana semba nupi gi mingthol pi duna ikai khumnaki lamlongai makha laikai dagi waikhom romen gi loinabi chahi kuntra manga khakta ngai ribi Pakpi leimana angang taret poktuna yamna naha oina angang yamna pokpi gi mingthol pi duna ikai khumnaki ngasi gi thoromaduda ipaki president M Babulin Maitai advisor M Gaurahari ipsa gi advisor Ibotombi Khuman Pandam gi president Yumnamsa Dilip Kumar Akom Lup ki president Khetrimayum Somorendro Kanglamai gi president Y Lerik Leima amasung Kil gi president RK Sana Hanbina Maru iba miyoi oina saruk yakhi ipaki president Babulin na ipak na thamliba pandam yelhomi sing kannabagi manung san na hena masak thokpa thabak thorom kaya pangthorok pada miyam na saruk yabiu haiki sarkar da su ni wer singi yelhomi singi oiba awana taraba makoina koida campaign torok pot hirang pudi mong ekoina sarkar da pangin thana satuna ekoi pandam masi phangna wi tang ta koi demand tok jegeni loina loina na ekoi
तंगाई फदना अखोगी मणिपुर अखोगी सेमिलोन फत्रिबा दगी अखोगी येलोंग मिसी अवाबा तारिबा अखोगी नन इंफ्लुएंसिंग असिगी थबक थौरमसी असिजो अखोई यामना अथुबा मतमदा पाइखतुना अखोगी येलोंग मिसिंगी खुदोंग चादबसिंग असिबु मेखतपा ngamnaba amadi miyamda अखोगी इपाकना मियामगी दंबक थौरम थबक थौरमसिंग असि मपुंग फाना चंगजनगिनी साइकुल केंद्र के मनुंग सन लेबा आइलैंड विलेज द लेरिबा आइलैंड टीडी ब्लॉक असि सरकार ना थुबा मतमदा मिडियंग चंगबिद्रबदी मखल मखा क्या के खोंजंग चंगसिलगनी हाइना आइलैंड ब्लॉक डेवलपमेंट कमिटी की चेयरमैन एस रॉबर्टसन ngasi मणिपुर प्रेस क्लब ता पांगथोकपा पामुइसिंग उनाबदा फोंदोखरे महांगना मखा तना हाइखिबदा इंग 1958 की ऑगस्ट की तांग 10 दा संगाखिबा ब्लॉक असि हौजिक फावबा मथौ पांगथोकतना लेबदगी किलोमीटर 90 यांखैरोम लापना साइकुल डिवीजन दा चतुना मरी लेनाबा सरकार की संगदबा चे चांगसिंग तानादुना लेरे हाइखि फुल फ्लैग तौरपसी 2011 की ब्लॉक नंबर सिना UN UO नंबर 1/14M RD and TR 2011 असिदा अपग्रेडेशन तौरपनी अखोगी कनोसे अदुबु औदो हेक थोकपगा होजिकसी 38 years कारबनी अदुबु गसी फावगसी स्मूथ फंक्शनिंग ओइदबा अदो अखोगी अपामबदी अखोई पब्लिक की अपामबदी हाइबदी अखोईसी साइकिल चटपसी याम लुए अखोई खुंदगी आई नियरेस्ट हाइबदी आइलैंड ब्लॉक सिदा लेरी बसिदा अखोइदा साइकिल चटपसी 40-50 किलोमीटर चले हाइबदी अखोगी NRGS enjoy तौबा खंगदे एजुकेशनल पर्पस सर्टिफिकेट लौबा खंगदे अमा की डेवलपमेंट प्रोग्राम्स कतो हाइदी मयाम सिदगी अखोईसी याम खुदोंग चादबा हाइतारे डिमेरिट हाइतारे असी लेरे अदु ओइबनिना अखोगी अपामबदी हुजिकसी थुना गवर्नमेंट ऑफ मणिपुर की सिगी अथॉरिटी सिंगसिना अखोइदा फंक्शनिंग ओइरगा थबकसे फजना पांथोपियो हाइबसे अखोई अपामनी टिल अनलेस अखोई फंक्शनिंग ओइनबो अथॉरिटी दिसु तौरो नत्रगदि अखोइसी दुम एजिटेशन हाइबे तारेगो इफ गवर्नमेंट ऑफ मणिपुर सिना अखोइदा माइ ऑन सिंबिदरगदि अखोइसु एजिटेशन तगोनी हाइबा अखोई वारेसु लेरेबगो हौखिबा अगस्त की तांग 19 दा चुखिबा अकनबा नोंगना मरम ओइदुना सेनापति डिस्ट्रिक्ट की मनुंग सनबा शोरबुंग अमदे ngatan khulgi mafam singda low acre cham yankhai hena amanga ta thogan khibadagi khunja sing chaba fanglaroidra haina awaba kaya mayok nare ithoi turel gi pathorakhiba ising aduna senapati district ki manung sanba shorbung da low acre cham yankhai gi manung da acre cham rom amanga ta thogan khi amarom da ngatan village ki low acre cham rong gi manung da sada marifu rom amanga ta thokre sorbung khulgi chairman LK Maikho amadi ngatan khulgi chairman kapong na phongdoropada Manipur sarkar na thuba matamda khunja singi khanbiduna amanga ta thogan khraba lofam sing asi kari tawba yabagi haibadu yengshinbiu fibam asida adumak leiba tarabade khul ani asigi praja sing chaba phangdana awaba kaya mayok naragani haina phongdorakli aikhoi hoji handak low mang khiba natna aikhoi mathung manau da su future da su aikhoi low utchaba yadaba condition leire ithai thok puthok yadre aduga utchaba su low phom semba su yam kaino tawphom leitre aduna asi gumba asi thodok asi aikhoi kana su yengbi phom leite mi yengbi ninge mi leite aikhoi state authority sing state ki authority sing na yeng sin bi banatna aikhoi atoko su depend tawninga leitre mang khiba low book sing aduga kari low ithai low khong aduga kenel macha aduga dam macha tore mana ke da sargal ithai puthok laga semba makai mang ki makai sisu government yang simbirga sembi drabde akoi ge pangam na semba ngam loidaba iban kyamarum se lei haina sumaina ai haija सेनापति दा हौकिबा अगस्त की तांग अमदा क्लास 9 तमलिबी नुपी मचा अमा तमथिना ओटलबा मतुंग सिरे हाइन हुंदोकलम थौदोकता चेनबा तमेंगलोंग डिस्ट्रिक्ट की नुंगटेक खुलदगी KS का सिनबा चही यांखै मणिपुर सरकार ना पुंग 95 की मनुंग दा फादुना दंदी पीनबो होनाद्रबदी लाकलिबा तांग मापनदगी नेशनल हाईवे नंबर 2 इम्फाल दिमापुर लंबी पुंग कुनमरी टोटल शटडाउन तौरगनी हाइरी ngasi liangmai naga katimai ruangdi amadi liangmai pui naga ruangdi gi kangbu amana hiramasigi matang da chief minister amadi DGP da memorandum ama pishiluraba matung manipur press club ta pamui singa unabada liangmai pui naga ruangdi gi president prishaila thiumaina minungsi khangdaba masagi lichat chatpa
kasinba asi ngasi fawba mari lainaba singna fabidana leiba asi laibak thibani nupi khunai bu singnariba mioi asi faduna dandi pibada miyam na mateng pangbiu haiki amaromda thodok aduda laibak thiba nanglabi nupi macha aduna mangonda thokliba thodok makha tana atopa nupi singda thoktana bagidama kasinba hairiba nupa asi ahakpa dandi pihaningi haiki uma pininge adu nupi bu amu hana repeat oina ai kumba mi bu amu alamba soiba kumba tawroi ngai ko adu so haininge Liangmai Naga Katimai Ruang Digi Information and Publicity Secretary Difuina nupi angang da sathaba crime asigi mayok ta sangsilakpa khongjang kudimakta CSO amadi maheroi lup singna mateng pangbiu haiki victim na culprit asine hevigi phongdokhrabne 48 hours se ahoi matam bigini liangmai students union 48 hour pigini adugi manungda government na tabirak tabatari ahoi strongest sum of agitation national highway 2 se ahoi pura block tawni hevise ahoi liangmai students union site ge si thamjanding mani ahoi agitation tarakpa matamda all the civil society and all the students organization na hoi mayam bu request soning mudi misigi ahoi agitation tarakpa da cooperation se miyam se tobiu haibisi ahoi last thamjing mani thank you Sadokpam dagi karang do ongbi taurem ningol oinam ongbi tanu debi gi asiba haksang mapuroi bagi yumda sinaba yaroi amasung chenaba mioi bel da thadokpa yaning de haiduna JSC na khongjang changsinkhre police na tidim lampak maya da thatuna khongjang chathan khidre Sadokpam Maira Paibi Loop ki secretary ibem nungsing na haikibada tanu debi masa matomta sizabani haiba kana amatana thazade amasung chahi kaya mapuroi ba amasung imungi mioi singi miot minai khangduna lakpan nupini mihat pada asiba haksang piba yaroi chairak pigadabani JSC na miyamda achumba puthokna ba khongjang kaya changsingani haiki na asibagi dandi do chapchana phangba pami ado masina tana nathaiduna nupajibu bena thadokba kaya amasu tawgoni haibagi thajabasu lei ado masi puna maki mayok tani akhoina suya ja janingdabagi ningasi akhoina magi dear body lawwa sidaida asiba nupa mayumda di poi chungpi biraroi nupi mai mokhoida mama pa khoida chinabiu Nupi journalist Gauri Lankespu mahaki yumda nongmaina kaptan hatlamba thawongbu yaningdaba phongdoktuna All Manipur Working Journalist Union gi nupi singa loinana wakan mifam sathakre Manipur Press Club ta sathakiba wakan mifam aduda lamdam asida leiriba media house ki nupi staff sing amasung amju gi standing committee gi members sing su saruk yakhi amju gi president Wangkhyamcha samjaina haikibada media se leibak amabu lamjing ba khongsatta mari shubham makhongni haiduna media na makhal amatagi maikai da leiduna pau phomba leite amasung media gi yeknaba amasung marup leite nupi journalist na ngasi lauri ba thodang boi kai khumnabagi mahutta press ki ning tambagi mayok ta leiduna Gauri Lankespu mahaki yumda halamba si amjuna haksin lawi mara leiba mioi faduna cherak piu haiki akoi democracy akoi port state da leiriba adugum akoi press ta akoi tamna akoi numaina puthana sei ya thake ga suraba akoi nupi sedere Gauri Lankespu hali kajem tobi ai betawa chumba yamda tamthiba akoi gi mihar asi amon cha daraba happy da wakta si akoi na si akoi na kajem tobi da akoi si sedin police akoi gi amjabi Khangabok lamlong makha lekai de leiba saikhom anand chahi nimfu CRPF ta thabak tawba mioi asina mahaki nupi milanda allies sauba chahi kunthani toibu maram pidana tamthina fubadagi makhut tekpadagi Thawbal Women Police Station da wakalaba matungda fagalaba mapuroiba bu wahang pahuk tawdana Khangabo Kendra da BJP gi mirep oikiba thokchom jadumanina lokthokiba si mari leinaba singna midyang changbiu hairi ngasi Manipur Press Club ta pangthokiba paugi mifamda mapuroibana fubadagi shoklabi milandana maram pidana fubagi thabak ase kayara khanna mahaki mapuroibana sathabadagi haukiba August ki tang 13 da mahapu thong lonsil laga fubadagi khut yek tekhi adubu police ta wakalaga ain gi oiba thabak lokhalakadra hairaga mara leiraba mapuroiba si karamna thadokibanu haiba ase angakpa poi maram aduna asigumba mioi asiga mahaka makha tana leiminaba ngamlaroi mari leinaba singna midyang changbiduna ain gi oiba thabak lokhatpiu haiki Mori punci ji hingna poi tamakta masani ji mioi na semna poi tamakta masani ji gi phongom thokwa ai gi phongom thokwa ai pami mondagi Saknai raba lamdam asigi boxer Laishram Devendra na Arjun Award phanglakpada nungaiba phongdoktuna mahapu okpagi thoram ama ngasi Armed Forces Ex Servicemen Association Manipur na stinduna
ngasi koirengai de leiba territorial army complex ta pangthokre thoram aduda hana lieutenant general oiramba ke himalaya hanagi colonel is sanam lieutenant colonel oiramba l manongba amadi hanagi lieutenant colonel t hemo namaru eba muising oina saruk yakhi devendro da khudol pot piduna pangthokhiba thoram aduga mari leinana hanagi lieutenant colonel l manongba na english ani ga kungi olympic ta Laishram Devendro na gold medal laurak naba yaifa mongol pi biga loina na mahak na Arjun Award fanglakpada nungai bafong doktona thoram si pangthokpani haiki ingdagi athap district singdagi akoi ki association ki secretary sing laga sida mayam punjere bese makoi ki blessing mayam lo bibina na lakpiri bese athap dagi Tamenglong dagi Churachandpur Tamenglong Chandel Ukhrul Senapati loina laga blessing pibi rabasi soidna maki akoi ki Devendra sahab ki 2020 ki Olympic game da mai palakani haibasi yamna chawna khanje Mangal rural na Gwangu Gram Panchayat ki manung channa leiba sinmi singda fishakol nga fana na bahi khusina kre Wangu Laifam Community Hall da pangthokhiba thoram aduda oinam Nabakumar Desam Kakchim District ki President El Hamzed Mangal Rural ki founder Ningthozam Surjit su saruk yakhi and Surjit na ahan bagi oina fishakol chama yenthokpagi pandam thambaga loina fi sariba singil lang sarakpa fi yonabagi thorang su tawri haiki Bisnupur district ki oina tantha ben mingthonba music ki kanglup ama amik ki makha da semkhre ningthaukhong public park ta pangthokhiba thoram aduda Dr. is Konthozam amik Bisnupur ki secretary Saran Kumar PH Biren Gorkha Rifles ki Major Nisana Singh Royal Academy ningthaukhong ki founder RK Ravikanta susaruk yakhi Visa ki khudong sa dabana Manipur amasung awang nongpok ki miyamda yumlon nariba Myanmar ki province singa anak pamari thamnana bohona bada khudong sa handri haina Excise committee Manipur ki convener RK Sivachandran phongdokle India ki Prime Minister Narendra Modi ki Myanmar khongchat kamari leinana hauzik Myanmar da leiriba RK Sivachandrana wafamasi phongdokhibani mainland da leiriba miyamna Myanmar da chatpadagi awang nongpok amasung Manipur da leiriba miyamna ahenba senpham changli visa fangnana bohona badasu Kolkata da chatuna visa lauraba matung flight masing yamna leitabana Bangkok fawba chatlaba matung Myanmar da chatpa mathok tari awang nongpok ki miyam amasung Myanmar gi miyamna amaga laina chathok chasin yadana is matau karam na pangthok kadori bano masidagi koknabagi damak visa pibagi mong asi khara laithok hanba tangai fade amaromda Imphal Mandale service athuba matamda lehaningi che khakta da leiriba asti athuba matamda thabak oina pangthok haningi Myanmar National Airlines asi Kolkata dagi pairakpada Imphal da taram laga Yangon da paihaningi Air India gi flight asu Kolkata dagi Yangon da pairakpada Goda Gaya da tahaningi haiki convener RK Sivachandra ga loinana hozik Myanmar da leiriba Parliamentary Secretary L Susindro Yawba Mute Singna Myanmar da leiriba India gi ambassador ga hayeng nungthil pung manga da unaduna is policy gi matangda khanagadauri makha taba pau pizadringai da atenba bre amagam lozari Hospital da world class interventional cardiology ki khudong chab leijare operation tawdana heart ke ahoba menba coronary stenosis balloon na kam thoga stent hapa madi mi hun chongba gi layeng RF ablation singba chahi ani dege hena sky hospital da mai pa satharatli loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr. L Shyam Kishore ga tanabiu ningam hawdana ba hana booking tawbiu Attention GST taxpayers. Due date for the filing GST R1 for the month of July 2017 is 10 September 2017. The written filing facility is available at Taxation Department Facilitation Center, Central GST Commissionerate, Imphal. The following private facilitation centers: Naurem Ajit Singh, Rajkumar Ranjan Singh, ITCTC, Thokcham Ramendra Singh, Department of Taxes, Government of Manipur. Happy. Drink pure
live healthy, we care. Amukan na taram nuksari makataba pao. Lions Club International 322D gi District Governor Radha Agarwal na Lions Club Ningthau Kong gi thabak thoram sing yengshin kre Lions Club Ningthau Kong gi President L Khomai gi yumda pangthokiba thoram aduda nauna changlakpa member sing su taram okhi ngasi gi thoram aduda Vice District Governor M Gozendra hana gi District Governor H Manikumar su saruk yakhi Nongmai Khong da pangthokiba miyang gi Mifam na Ithai Dam Lokthokina ba Khunja Singh Dabi Tawkre Khunja Singh na Sinduna Pangthokiba Thoramaduda Manipur amasung Awang Nongpok State Singi NGO gi mute sing su saruk yakhi Nongmai Khong Khordak amasung Dam gi kha thangwada leiba Sandang Khong gi Khunja Singh na chahi kuntra mari suraba dam asi nauna yengsinduna lau pari lising nipan lom ising thumjiliba asina mioi lising kaya gi hingnana bagi lambida akai ba piriba si yengsin haningi Nongmai Khongda handak ichau ahum marirak mayok naduna ngayok farm sing loina mangde ningol chako buginga yona ba leitre dam ase sadringai da lau unaramba mafam sing ising thumjil lakpadagi lau uba yada duna pal khagatuna nga gi farm tawduna hingnana lambi ama oiduna lakhibani adubu nga gi farm tawba fawo yasilaktabana khunja singi hingnana bagi lambi dam ase lauthokpana tana atai leite government na hiramasida akanba yeng changduna mari leinaba ministry da dam ase lauthokina ba taksin gadabani hairi United Youth Club Khangapok na Lamyanba Hizam Irabot Ningsing Thorunga Mari Leinana Numit Mangani Satarakiba Residential Awareness Camp Khangapok Part 2 da Leiba Club Asige Sanglen Delusion Kre Thorom Maduda Thoksom Zadumani Thawbal gi DCL Nabakishore Thawbal Commando gi OC Sachi Soibam Su Saruk Yakhi Tongan ba school lamadi nupi lup singi march part statuna Lamyanba Irabota ikai khumnabu uthi numit mangani pangthokiba tongan ba changdamnaba singda mapok mathang taraba singda mana mathum sing yen thoki District Handloom and Textile Office Imphal West na Weaver Cell BJP Manipur ga khusam naduna Handloom Directorate ki makhada lafuda gi fiber launana bagi nongmagi oiba training program ama Kangpokpi District Headquarter da pangthokre thorom maduda BJP gi wangang loi Kim Gangte District Handloom gi Project Manager L Nilabantazit Weaver Cell BJP Convener L Sorojini District Handloom Imphal West ki Project Manager Sunila Susaruk Yakhi JNB Kangpokpi ki Mahiroi Singh yauna Kangpokpi ki mioi kyana lafudagi langjing bagi demonstration sing yengki XMP Kim Gangte na chingi miyam na Manipur miyam gi interest ta thabak tawduna anaba government asina lokhalakliba anauba wakalon sing mapung fana na honagadabani Manipur da BJP na luchingba government ase hek leirakpadagi mamangda amukta oikhidriba mawongda awonba kayamarum uba fangle chingi district singi miyam na su state asigi yai fanabagi damak honarabadi Manipur ase puna chakhatpa ngamgani haiki Tekchum Girls Upper Primary School Tekchum gi chahi gi oiba ozagi numit thorang ngasi pangthokre chahi asigi State Teacher Award fanglakhraba school asigi Headmaster M Tombi Machada Mahiroi Singh amadi oja Singh na khudol tamki Khorirol Sandok Club Wangjing Sinduna ahumlak suba longjam iboyaima amasung longjam Priyosakhi Ningsing khudol lanthokpagi thoram langjing Sarok Haibam Likai the Pangthokre, Torom Aduda Mui Manga the Quaidagi Faba Mapa, Mui Marida, Quaidagi Faba Mama, Afaba Oza Mapan, Pena Lakpa, Mukna Jatrana Chingba, Mana Sing Yauna, Class 10 exam da, Mark Wang Fanglaba Mahayoi Tarat Tarukta, Manamatum Sing Piki. Handak Chahigi State Teacher Award Fanglakrabi, More Government Higher Secondary School gi Principal M. Prem Pyari, School asigi Mahiroi Singh na taram na okre award asidagi fanglakpa Senfam Singh Mahiroi Singh da kathok pagaloina na Mahiroi Singh da kolom pencil compass na chingbasu yenthoki Speaker Y Khemsa na ngasi kothagi Khunja Singh da soibum packaging taunaba machine amadi solar panel sing yenthokre thoromadu da kothagi ningthau amasung Khunja Singh su saruk yakhi Thoromadu yawruga halakpada speaker gi maning thangba gari ama accident thokpadagi personnel ama asopan nangkhre
Bishnupur district amasung Churachandpur district ki manung da leiba defense force da thabak tawning ba naha singna kari darkar oi amadi matau karamna defense force da changani haibagi matang da CRPF ki hanagi DIG oiramba SK Sarmana awareness pikre Manipur Nagaland sector gi IGP Bikram Sehagal gi midyeng makha kontrani thoi suba battalion CRPF loktak na sinduna battalion asigi recreation hall da pangthoki ba job opportunity presentation gi awareness program aduda SK Sarmana marik chumba wafam khanganki some government jobs. So that is the aim. That is why we requested some of the chiefs, elders, they also. Ngasi college asigi auditorium hall da pangthokre thoramadu da college asigi principal B Lal Hari Sharma traffic police ki SP KH Sharma amade atai masak naiba miyoi kya su saruk yakhi thorom gi saruk ama oina college asigi mahiroi singna utpa jagoi isagi thorom kya su pangthokhi Ya school khairak pane iba isai lairik mara luhong tamba amadi Dr. Nirmala Raskumari na iba sairengi lairik asaba buhut ngasi State Central Library da phongkre iram dam yang gi apun ba khorjai lup na sindna pangthokiba lairik phongbu gi thorom aduda State Central Library Imphal gi Chief Librarian E Lata Kishore Ima Khol gi President Keshor Singh Irengba amadi Sahitya Bhushan Khuraizam Nimai Charan Singh na lairik adu phongke aibi Dr. Nirmala Raskumari na ai bagi lam asi awabu wakhal puna makok pangami mahangna ing lisingani ga tara humdoi dagi ngasi fawba lairik mari di phongkre haiki mayam lang na matam sida nungai te wakhal sing kari singona mo dai pato ngami sis tongamba kori logi mahaw man si hojik sanabagi pau amuk lobirasi Sanabagi pau pizari Ziribam ki kalimai mantap ta sathari bani Shubha TS Hera Singh men's veteran kang tournament ki ngasi sanaki ba match ta Mittal Jiribam na SAYC sorok ating bibu panjil tara taret mapan da thoikre hayeng Dibong GPA amasung LEC sanagani Ziribam Higher Secondary School ground sathari batarelak Subha district level 3rd division football league Mazarun trophy ki ngasi sanaki ba match ta NLC amasung YDC goal amata chanadana draw chatkre tha sigi mapanda PSG amasung railway CC sanagani Lamsang Football Club Tauthong Lamkhai na sinduna semi veteran football tournament November gi tang ani dagi khundaibam lampak Lamsang Sports Complex ta hauragani team singna chahi kuntra manga gi sanaroi mari atei sanaroi singna chahi nifu amasung mathak oigadabani saruk yaning basingna October gi tang kun fawgi manungda form pisilpa yagani hairi District Sports Association Sadar Hills na sinduna ngasidagi laikhidraba Let Gowlen Dongel Ningsing duna mangarak suba Sadar Hills First Division League team taramathoi na saruk yaduna Kangpokpi Thomas Ground da haukre haudopagi thoramda di SA Sadar Hills ki President Chongpu Kipgen amasung atay thaububa sing susaruk yakhi ngasi ahoba match oina FC Kangchupna Modbung Youth Club pu goal amasino da thoikre ani shuba match sa Sahai Sporting Club Kethel Manbiam sung Tafau Youth Club draw chatkre hayeng ahan ba match oina P Moding Youth Club amasung High P Youth Club ani shuba match sa Laimakong Bazar Youth Club amasung Filen Court Youth Club sanagani Kolkata University da Mathang Thada Pangthokadoriba East Zone Inter University Chess Men and Women da Manipur University ki mahut sindanaba nupa sanaroi taruk nupi sanaroi taruk reserve sanaroi mari yauna khangat khre khangatlaba sanaroi sing tha sigi mapanda coaching ki damak Assistant Director of Sports MU da report tawrana ba khangali Imphal West District Football Association sinduna loitang khunam lasathariba first SS Mani Sharma Memorial 3rd Division Football League ki ngasi sanaki ba match singda KYC Khurkhul na Juvenile Tera Sapam Lerakpu goal mari amada amadi SYPA Awang Sekmaina MYC Maharabibu goal ani sinoda thoikre A Borachan Singh Memorial MU Inter College Football Women Tournament September ki tang 19 dagi Beramangol College Sawong bungda hauragani form pisin bagi aroiba matam September ki tang 16 fawani Makhataba sanabagi pau boyai ning thozam dagi phangbigani
football club sangapam amadi nisa thangmaiban gi sanaroi singna mai pangnaba yamna kanna sanakiba match da Gauramangi gi athengbada chankiba goal na Neroka football club sangapam mai pahan khre center referee na pikiba goal chanbagi decision yaning daduna nisa thangmaiban gi team supporter yauna sanaroi amadi official singna akanba mongda protest tawkhre Kumuksham Ingosa Singh Memorial Trust sponsor Toraga All Manipur Football Association Sinduna Thasigi Tang Taruptagi Manipur gi masak naraba team Taranithoi na saruk yaduna Kuman Lampak Artificial Top Ground Sathariba Sahi Sigi Taranithoi Shiba Manipur State League ki ngasi sanakiba match da Manipur dagi ahan moina I League ta saruk yagadoriba Neroka Football Club sangaphamna Nisa Thangmaibanbu goal ani amada maitiba pikibani match asida mai pakiba Neroka Football Club sangaphamgi goal ani edu NG Ronald amadi M Gauramangi na match ki kunmapal suba amadi marifu tara suba minita sankibani match asida maiti kiba Nisa Thangmaibangi amatangarba goal adu KIS Joli na match ki kunthra manga suba minita sankibani match asida Nisa Thangmaibangi sanaroi S Rosen S Manimohon amadi Neroka Football Club sangaphamgi M Gauramangi NG Ronald Raisangmi Khodang amadi TIS Johnson da match conduct tokiba referee na yellow card utki Neroka Football Club sangaphamgi M Gauramangi na sankiba goal aduda center referee L Ajit na goal salle haina pikiba asumba decision aduda sankiba goal asi Nisa Thangmaibangi goalkeeper da Neroka Football Club sangaphamgi attacker na foul toraga sankibani haina pikiba decision adu yaning dabadagi Nisa Thangmaibangi team supporter official amadi sanaroi singna protest tawkibani League asigi atopa match amada DM Rock Sengmaina Mudban Line Athletics bu goal ahum amada maitiba piki DM Rock Sengmai gi mai pakibagi goal singadu Y Sushil Kumar na match ki humputra mapal suba amadi Maripur mari suba minita goal ani sanki atopa goal aduna khangarta tawsangnang na match ki kuntaruk suba minita sankibani match asida su Mudban Line Athletics ki sanaroi David Mahangbo Lukdam Kwal Sangyal gaiti amadi DM Rock Sengmai gi Ais Ramananda da match conduct tokiba referee na yellow card utki Sathariba League asigi hay nungtil pung amatabada FC Zalen Sadar Hill Samadi Young Physic Union Lalamunga sanagani anisuba match nungtil pung ahum tabada SSU Singjamayamadi Traukwa Kathilga sanagani Biki Sakol Semna Sahi Taranithogi Nupa Masagi Amadi Sarmi Ena Sahi Taramri Makagi Nupi Masagi State 11 Opal Tennis Championship ki title lokre Manipur Tennis Association Sintuna Lampen Part Officer Club ki tennis complex category mangagi tennis sanaroi yang khairom na saruk yaduna sathariba State 11 Open Tennis Championship ki ngasi sanakiba Sahi Taranithoi makagi aroiba match da Biki Sakol Semna TIS Nirajbu set ani sino taruk mari amadi taren manga da mighty bipiduna title lokibani Sahi Taramri makagi nupi masagi sanakiba aroiba match da Sharmi Ena El Linda bu maiti bipiduna title lokibani championship asigi men singles ki final da T Brozen amadi Busanga sanaragani ngasi sanakiba ahanba semi final match da T Brozen Baker bu set ani sino taruk ama amadi taruk ani da maiti bipiduna final sankibani ani suba semi final match ki sanakibada Busanna losing bu set ani ama taruk ani ahum taruk amadi taren manga da maiti bipiduna final sankre men's doubles ki sanakiba quarter final match da Premjit amadi Lelenji ki jurana Derek amadi Berala ki jurabu set ani sino taruk ama amadi taruk ama da maiti bipiduna semi final sankre
sahi ni phumanga mataki doubles ki sanakiba ahanba quarter final match da Tulesor amadi Kangjambagi jurana Romeo amadi Pradip ki jurabu set ani sino taruk ani amadi taruk amada maiti piki ani suba quarter final match ki sanakibada Ranjan amadi Prakash ki jurana matum amadi Sarat ki jurabu set ani sino taruk ahum amadi taruk ahum da maiti piki ahum suba quarter final match ki sanakibada Sanatomba amadi Ibohol ki jurana Ice Ibotombi amadi Dilip ki jurabu set ani ama ani taruk ahum amadi tare tarada maiti piduna semi final sangkre mari suba quarter final match ki sanakibada Atap amadi Lusing ki jurana Sanayama amadi Pritam ki jurabu set ani sino taruk mari amadi taruk mari da maiti piduna semi final sangkre Impal East District Football Association sinduna thasi gitang ahum dagi team tare na saruk yaduna Khetrigau gi aba ground da chathariba nahakpam Boboi Memorial Second Division Football League Tournament ki ngasi sanakiba match da MAISGAU hata golapati amadi BSU Kairau gol amamam chanaduna draw satkre MISGAU hata golapati ki gol adu MBJN na match ki tare suba minute sankibani BSU Kairau ki gol aduna MD Madani na match ki yankai mari suba minute sanki match asida BSU Kairau gi sanaroi MD Iqbal amadi MD Mustaq ta match conduct tokhiba referee na yellow card utki Amarom da association asina sinduna ground asida thasi gitang amadagi team taramari na group mari thokna khaidokuna chathariba nahakpam apabi Memorial Third Division Football League Tournament ki ngasi chanakiba match da YMC Hararo amadi YBC Langdum goal amata sanadana draw satkre chathariba league asigi heinung thilpung amata bada SSC Top amadi FUC Uyumpoka sanagani Thagachari boya ningthozam hauze ngasi nongmagi oiba ai ngasagi paw muk lobirase ICAR lampel pataki pirpa pawgi matung inna ngasi gi khwaidigi chakiba Celsius degree 38.4 khwaidigi ingba Celsius degree 38.4 Nuksit yaw wising menelgi sang ayuk da sada marputara nuktil da sada yang kitaret oiki ngasi nong sukite Loshilak pada maru iba paw amukan na lagbirase Kunai da honglakli pakumba afaba maikai da onthok na bahona bat mathok tai haina Education Minister T.S. Radesham na phongdokre Cybercrime Police Station atenba matamgi manungda case ta magahumbutra nipan lokhatkre station astige awat pa kaya leibana masa masa gi gari da mi phaba chanari amade ha taruk ki manungda Excise Department na lupa crore ahum lakh kunthra hena tax oina kahan bangam kre ngasina lupa lakh kun longi yu mai thakre ISTB na pizza paw matang asila loizere binek tabire besingbu amukan na khunjari